kan de adu hojik kan sidi har se bek hapu su ikan kan di mo Kramasi matam sang na lopamda chemical fertilizer sizinarapagi leibak lehaw da leiramba kanaraba bacteria sing adu hingba ngamlaktabadagini kura adu di kamdu boy mo kuragi lopamdo thawai kuzuk amatang hapasi kan mo thoi kujo haidi santhi tractor ama lopamda hapagi kanabasu phangan mangamba kopio kauba kilo ahum khak hapkodaba bacteria bu hingan bangamba organic carbon amadi makhal kayagi kanaraba bacteria sing haibadi nungsitagi nitrogen phajin bangamba azospirillum azotobacter amadi rhizobium yawi leibak ta paksin duna leiba potassium amadi phosphorus tugaiduna pambi da kana han bangamba psb amadi ksb yawi silica solubilizing bacteria amadi atai kanaraba vitamin su yawi kura kopio sibu saikrabadi leibak leisa si prong prong lawali hap kiba har sing mangan badawduna pambi da loina phangali aduna har gi changsu handan ba yare kura kopio sibu saikrabadi ne olak pachahida lawon su handan basu yayi mahok sagi mawong adu hanjalaga da bani ne kura igo aduk phaba potu di kadai de phangi adu buro kura oyen bros thangal bazar amadi manipur gi lohida yonba dukan sing dane irai heklai na phange kura ai bemal kai dore na san ngai tabra ai ka su tau de da hayu ne kai daurage ba akwai na sungam ba na ting pang ni dana hayu tada kumsi su ai gi lopam du tin ta haure he adogi oire mamangi du su akwai na sayu haiba rolex hidak tu sai da mabadi ka su taura moi dong ni bema ai bema ai khoi gi dine madugi hidak tu sai badagi tin da badi lare dana phok phok se yam phagrap chani sigi hidak sigi kana basidi makhal yam ne yami ne phou gi lebak le haw da phou mangan bangam batin kup mai ma basu yauri bani ha madagi aphabatin ru ya ma basu leiri bani phou ling khirba matung natraga pamphel gi matung mitra nga da gi na kun manga phawai banung da masi hidak se chai hau dorim ni adu di tada mana konchelaga mayon chikpi utung tin gai do loina pharadro maduga do in phara dong ni bema masigi hidak sigi magic me mi magic sigi tin hidak sidi tin sin batuna tana ma pambi basu masa pok pok handana pothok heng han han bangam ba hidak ne ni rolex haiba mayon sikpi mana konsin bi utong tin ngaroi kabi marek angang bi waikup man bi tin ingel lai su bi using sa manam nambi amadi mahi chupna sing batin sing dagi ngak tok pada kwai dagi farba amadi india gi lomi pop namna pam nariba rolex har natrag lengoi kharga yansinar gi hekta sai bi yarba rolex akup marol gi damak thaujal ekro manipur sagol ban maino lerag impal west lengsin biro natraga atomgi manang nak patil har hidak dikan singda irai lain phangbi gani Saukhot khongthang marup kairak mayai laikai marup asi lakliba tangkun tha taruk english ani kun gani thoi degi sana ba haujaragani marup asi apuno member masing chani oijagani loinana tha gi senthangna lising ani oijagani marup asi tender degi haujagani tha ahum thangna na tender sanajaraga mari shuba tha da lottery taujagani chahi amada lottery gina tha mari aduga tender gina tha nipal oijagani marup asi gi lottery winner prize asi lakh ahum oijagani loinana tender gi apunba senfam su lakh ahum oijagani member singna tender kakpi ba matamda lakh amadagi tabidana lakh ahum dagi henbidana kakpigadabani winner oikraba member khuding maktagi committee lising marifu kakcha hawgani kakliba senfam asidagi lising humpu marup asi loigedaba draw manga watlingai dagi mathang manaw kaidana handokpa hawjagani member singna ahum lakh suba draw thangkraba matung mari suba draw dagi thangbikhiba senthangi 75% gi changda committee dagi loan oina lawbi ba yagani loinana loan gi interest na 3% oijagani kanagumba member singna laibak thiduna laikidaba yawrabadi mahakna thanglamliba senthang adugi mathakta lising kun committee na haplaga thangnaba draw numita soidana handokjagani draw no mawatlingaida senthang hunbirakpa member singkhaktagi oiba free draw tha khuding lottery amasung tender gi mangoinana laujagani akupa marol gi damak 7629084725 amadi 8732 050153 loinana 6909001644 Khangan jariba saukhot khongthang marup kairak mayai laikai Saksu hauba phausu thokpa matin makangsu tadaba masidi hen babu kari leirige
Leire, wakhal lamphang na biduna. Matam manghanbiragano. Soiraroi. Hybrid po. PSC 8744 plane amadi plus. Iramdam gilay hawda tunaraba po. PSC 8744 plane amadi plus. Punsi bumay pakhanbangamba. PSC 8744 plane amadi plus. Angak pamaguni. Plus tagandi wahik tagandi kambung satkandi manam chende sarung sangi marik chumitu gande sengthok layay banungay chak suhawi soy drabawani. Hybrid po. PSC 8744 plane amadi plus. Break matong da taram noksari hauzik tharonggi makha sathajarak padalan thoksari live phone program shaikan bagi tharom asida sinajari ba mobile number amuk tang sing jage 7630944377 hariba number asida call tawbiraktuna dongi apamba shaikan bagi khudong chaba thamjari ngasigi ahan ba caller lokhat jage hello Hello. Good Hello. afternoon, Miss. good afternoon taram noksari sagi ming live from highview Miss is Samananda Okam. karam bai shai khan bi gadawri Satan sakpa nangi thamai kamulya sirin tagi. ado shai si kana kana tamina gadoino Say ji lacha tole biri mar manga pulap tamin jaragi Miss. hoi adudi khudol tamjarak lage sadanandana saklibes Imphal City hariba film asdagi W Nuren gi mayekta sagol semsana thoina serang libai shaini khudol tamjarake mayam puna taminasi Nangdi thamoy kanbini nangdi minungsi khangdabini nangdi thamoy na adumna kalamgani khallude ai nangdi thamoy kanbini nangdi minungsi khangdabini nangdi thamoy na adumna kalamgani khallude ai karigira laiduna nangna aibu kafalliwa nangna haibata yare khanduna aibu mirai banatara nangdi thamoy kanbini nangdi minungsi khangdabini nangdi thamoy na adumna kalamgani khallude ai Chatuna Ivani Lairembi Imana Khudam Oibiduna Aigidamak leplani Wasakivananna Kaina badakarigi Kidrivanga sidi Aingonda tanatana Mapuda suminamni Aingonda tanatana mapuda suminammi madugi jairati shoidana fanginang nangdi thamoy kanbini nangdi minungsi khangdabini nangdi thamoy na adumna kalamgani khallude ai
ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅ ꯅꯪꯒꯤ ꯌꯥꯏꯐꯅꯕꯇ ꯈꯟꯖꯕꯅꯤ ꯑꯩꯅ ꯐꯪꯂꯕꯅꯤꯅ ꯑꯣꯏꯖꯕ ꯅꯍꯥꯛꯀꯤ ꯄꯥꯝꯅꯔꯕꯅꯤꯅ ꯅꯍꯥꯛꯇꯕꯨ ꯃꯤꯅ ꯅꯪꯒꯤꯗꯃꯛ ꯋꯥꯖꯈꯤꯕ ꯅꯪꯒꯤꯗꯃꯛ ꯈꯟꯖꯈꯤꯕ ꯑꯉꯧꯕ ꯑꯩꯕꯨꯗꯤ ꯄꯥꯝꯂꯝꯂꯅꯤꯅꯦ ꯀꯥꯏꯅꯕ ꯅꯪꯗꯤ ꯊꯃꯣꯏ ꯀꯟꯕꯤꯅꯤ ꯅꯪꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤꯅꯤ ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯗꯨꯝꯅ ꯀꯜꯂꯝꯒꯅꯤ ꯈꯜꯂꯨꯗꯦ ꯑꯩ ꯅꯪꯗꯤ ꯊꯃꯣꯏ ꯀꯟꯕꯤꯅꯤ ꯅꯪꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤꯅꯤ ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯗꯨꯝꯅ ꯀꯜꯂꯝꯒꯅꯤ ꯈꯜꯂꯨꯗꯦ ꯑꯩ ꯅꯪꯗꯤ ꯊꯃꯣꯏ ꯀꯟꯕꯤꯅꯤ 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 Hello. Hello. Taram nokchari. Phone tawjeba ai ongin EFCdagi Iran ni kawe. Senda tasni. Karam bai shei no khanbi ge doishe. Sadan daga lo sibina ga sakpa ingana wa phida na tawba shi do du tadani. Inga noglak film gi ko. Romi mai te gi mek te to bathang jamna sarang le bai shei. Shei sikana kana ta me naga doino. Kabi ni wa ani kan hapta ge. Hoi habi. Ai du bla don. Sige dagan tabi ba mai ang puna tamin da jorge. Thagachari sai kudol tamjarak lage. Inga noglak film dagi. Rasadananda madi Rosibina ani punan sakminari bai shei Romi mai te gi mek ta tomba thangjamna sarang le bai shei ni kudol tamjage taminasi. ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯊꯥꯕꯜ ꯑꯣꯏꯅ ꯉꯥꯜꯂꯔꯣ ꯅꯣꯡꯂꯤꯛꯇꯅ ꯆꯥꯝꯊꯣꯛꯈ꯭ꯔꯕ ꯊꯥꯖꯕ ꯅꯪꯅ 아샤기 예닝 훌한비로 punsi ina nong laksida thabal oina ngalaro Banaiba matamgi khongsa nang suwahang kaya hamlanu hamli bawahang ajumbani pomna maki paukhom na nahakni Hong banaiba matamgi khongsa nang suwahang kaya hamlanu hamli bawahang ajumbani pomna maki paukhom na nahakni nang tana inakta laybiyu aise nangini yabiyu ichil shina phongamdrabashu thawai di nangi oi khabani aigi punsi ina nong laksida thabal boy
ngaalaro Nanggi migyeng amada Himbagi mamal Lepjari biyayni Laika fanna satlaro Aigi pukning laikon sida Lai bag thibi ay haki Lam jing mangal oy biyu ko Nahak na Punsigi aroiba mi kupawa Nang budi thadok laroi pamubi Aigi punsi Inga nong lagsida Thabal boy na ngalaro Nong liktana Cham thok krabat thajaba Nang na asagi yening hulhan biro Narum thup na Himja ning biyay shay Nok na chawa tay bang na Ikay khang na bini Hoy khiroy dara Hello. Hello. Hello, madam. Good evening. Good afternoon, Taram Nokshari. Good afternoon. Isagi ming lefam. Dagi Romita kauje madam. Karam bai shay khan bigadori. Igi mahaugi pale nang bunung sidi o ima sukha biye du tajak. Isay se kana kana tami nagadabano haibiyo. Diamond diver ka ngam indum pul tajak tamin najak. Thagachari igi mahau haibilila sidagi palem nang bunung shibi ho ima pukpabi say kudol tamzagi mayam puna tamin nasi. Thank you madam. Bem bem. Oza Hora. Pale Nangbu Nung sibi Ho Ima Puphabi Pale nang gunung sibi
ꯑꯣꯏꯔꯛꯄ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯇꯝꯗ 이곳 삼나 부비바 나목 라유 오이나 잡아 이곳 삼나 부비바 나목 라유 오이나 잡아 항자대리마 항자대리마 나사기 분시다 Hello? Hello? Isagi ming laifam haibiyu. Kongpandagi Praneshwari Kundrakpam. Taram nokshari karamba isai khanbigedawri. Manja filamgi sadandaga Nandeshwari gana sakpa thawai oiba pamu manja tawbudo. Isai sibu kana kana taminagadoino. Taman radio tabi ba maya puna makata jayagani. Ado isai simate amangangbagi khudong sabudi laigadro. Yani miss mate tangang jarake. Thawai oiba pamu ba manja lantani nuja pukninja khidasana pamjana thamja o aiki manja. Isai shuna sanjage. Thagachari isai mate makudol tambiramba kudol tamjage manja film dagi Sadananda afau Arkenandishuri puna sakminariba isai Bojendro Wahengsagi mayekta Gopina Serangliba isai kudol tamjari taminase.
सेंगना शिबा हो इसानौ हो इसानौ Hello? 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 Good afternoon, madam. Good afternoon, Taram Noksari. Ming Lai from Haibiu. Tumthiro Saraklap Tay Mahungandine, madam. Karamba Pambe say can be Gadori? Rubraga na sakpa Poloida Panglare kind of my jagana, hover, so you do doesn't. Sagol Sam Indra Kumar Giko. Ado say Shibu, Kana Tami Nagadabano. Kara Hatter again, madam. Exam Dagi, Anguzam Rajana, Dugunzo, Dugutan Tamaya Rekai Dagi, Galambum, Nava, Masum Sanare, Duga Tumzuboy, Makongdagi Karam Sunita, High Vesing Diamond with Hawaiian Matavi, Mayang, Puna Tamina Zeragin, madam. Tagajari say kudol tam zaraglagi rubragagi say sakwasing na sakpa poloida fanglari sagol sam Indra Kumar gi mayek ta saklibay shay kudol tam zari taminasi.
potlum kaya lelani aigi punsi se mitki pirang marik marik kahirona poloida phanare khaina mai cha khaina mai cha thaudu nungi thamoi palabi kanagi maphamda katlure chamlaba aigi punsi nungsi khandra kanagi makada pirure thamoi gi chamlaba nungsi khudol kaya thaudu nungi thamoi palabi kanagi maphamda katlure chamlaba aigi punsi nungsi khandra kanagi makada pirure thamoi gi chamlaba nungsi khudol kaya yelhau ngai gi matam ningsing lingasisu yelhau ngai gi matam ningsing lingasisu ngau khi aigi punsi se momon minota napada thepikhi singilgi nacho kala poloida hamlere khaina mai cha khaina mai cha thajrui na magilau nam wahai mitari magilau nam mino thajrui magilau nam wahai mitari magilau nam mino yini magi mayagi shatam yini magi mayagi shatam unnama aremba oirere ngasi sidi poloida hamlere khaina mai cha khaina mai cha urere thamoi se awaba potlum kaya lelani ai punsi se mitki pirang marik
नोइदा हमरे खाइन मैचा खाइन मैचा खाइन मैचा खाइन मैचा खाइन मैचा Hello. Hello. Phone tong chari bai semai dinai lekai de gira mon from morning da. Taram noksari karam bai shai tabi gadori. Lakipur gi Lakipyari film de gi now boina sakpa kana hana udra hadra haibudo. Naitom paiba. Naitom paiba chekla. Naitom paiba chekla ni haibudo. Hoi. Adu din ta je ge duga tabi ma man da hatarake. Hoi happy. Mamai khongdegi damu ibobi aduga sumajin bazar mandegi mithojam inaubi sumajin thojumdegi rom mangoba magi loinadi subadani haibajinga diamond gu tabi bajinga punna tamina jarage Thagachari sai kudol tam jarak lage Lakipur gi Lakipyari film digi now wina saklibai shai samurobi mek the rosan sarokhabna sarang libai shai ni kudol tam jari tamina se Naitom paiba ceklani kana hana udraba Naitom paiba ceklani kana hana udraba Lamdam sidani mafam sidani aigi Lamdam sidani mafam sidani aigi shai hawari lai hawa ho shai hawari lai hawa naitom paiba ceklani kana hana udraba naitom paiba ceklani kana hana udraba nungsi khudol thamlambani chatlamdaigi mikuta tamna khrabi nangi thongal duda mitki piga loinana ho mitki piga loinana naitom paiba ceklani kana hana udraba lamdam sidani mafam sidani aigi lamdam sidani mafam sidani aigi shai hawari lai hawa ho shai hawari lai hawa naitom paiba ceklani kana hana udraba yaubara miya maraksida yaubara khongda yonhing thang hobi imado khongda yonhing thang hobi imado yaurabadi
tambiyu kanana yaurabadi tambiyu kanana ngasidi leplare amarna ngasidi leplare amarna naitom paiba ceklani kanahana udraba lamdam sidani mafam sidani aigi lamdam sidani mafam sidani aigi shayhawari layhawba oh shayhawari layhawba naitom paiba ceklani kanahana udraba naitom paiba ceklani kanahana udraba Sandokzariba thoram live phone in program thoram asigi aroiba caller laukhatjage hello hello amida hello tajari thadagi thamambi madam thamban manbi taram noksari karam bai shei khanbi ge dawri ngasi aroiba caller ni thawai ariba film dagi khalli asung khalli haiba isai tajagi mida shei she kana kana tamina gadabanu Nampo lai tuan sadagi Raskanto juga kura amam dagi Smita awang sama dagi Kamala aduga diamond video tayo mayang puna tamin na dagi na sige aroy bay say kudol tamzagi film thawai films dagi khali asum khali thawngam mamaitay laishram mema thangjam koragi mayekda thawngam mamaitay na sarang libay shay ni kudol tamzagi taminasi asum khalli aina nangu asum khalli ngai aina khanghau da haurak pa long lai amana hindu na puki mangla kaya khalli asum khalli Jangi sin thambaan daija dalai saat tamjau sanu aigi punsi di laikang lani aigi punsi di laikang lani nangga aiga
lambi tinnade nanga aiga di lambi manade khalli asum khalli aina nangu asum asum khalli aina hang hauda hauda nong lei amana humdu na puki manglan kaya khalli asum khalli Hamoy pali khallo badi haudu nungu kanka mane Hamoy pali khallo badi haudu nungu kanka mane Kari nungi nungsiruba kaina maisha anavara hongdoknaron punsi chuppa idom tumin khangjahaurage thamoy nungi nungsi laiyo thamoy nungi nungsigi laiyo thamoy da asum kangkra chanu thamoy da kangduna asum makra chanu khalli asum khalli aina nangu asum asum khalli aina khanghoda haurakpa nonglai amana humduna puki manglan kaya khalli asum khalli khalli asum khalli tahan jakri bai sai sigaloina hauski oni di live phone in program lan thok saba matang asida loshinjari thoram sandoktuna tahan jari ba 91.2 megahertz sa sandok jari ba diamond radio channel dai ne ngasi ayuk mapal dagi sandok pa haujarak liba ahan matharom pareng loshinjana ba pungja du yorakli ngasi numidang waram pung mga tawa matamda ani suba thoram pareng amuk puduna laksagi haujiki oina di tabiri basingbu nirmala thangjamna khurumjari